May amabu malem sinba thungna sinmi singi khwaidagi chawba thoram May Day haibadi sinmi singi numit pak sanna pangthoknari numit asina lakpada laibak miyam da piba pauzil amada Manipur lengaki Labor and Employment Minister Dr. T.S. Radhishamna miyam amatta oina punduna pothok puthokpada chawna mateng pangliba lawmi singna lawriba thodang sakhang biba oina numit asibu makhogi mafamda kathok minarasi hairi Sahi kayagi tungda Manipur gi lehau khaktada chahi kayagi mamangdagi thaduna lakliba chaghau Manipur khaktagi pothokni haina geographical indication tek haibadi GI tek phangbangam GI tek asi chaghau gi supire haina geographical indication gi deputy registrar Chinaraja Ji Naiduna confirm tawkre Delhi ge Apollo Hospital da nurse oina mathau tawduna leibi Manipur dagi nurse ani ngarang COVID-19 positive oiba thengnakre hospital asida atai atopa nurse single loina na COVID-19 positive oiraba masagi sehi mari khakta ngariba angang ama ngarang leikhidaba aduda Manipur dagi nurse ani asi su yauna seba tawbuni hairi makhoibu COVID-19 test tawbada positive oire khanglakhibani COVID-19 gamari lainana lainga kasina thamliba lockdown asida ayuk numidang naidana front line da mayong yariba Manipur Police Department gi partner singna tawriba service po ikai khumnaba utladuna Kuki Baptist Convention na chingda fangwa chana thaknana ba polam kaya ngasi Imphal East amadi Imphal West gi police partner singda tengbang pikre Imphal West Commando amadi Imphal West Police Patrol Unit ki combined team amana ngasisu laingak na thamliba lockdown asibu thugaiduna lambi da thoklakpa marks uptaba curfew pass yaudaba miyoi chama gi mathakta fagalaba matungda city police station da amadi Imphal police station da sinakre Rotary Club of Polo City Imphal na COVID-19 namaram oiduna lockdown laisin khibadagi wanaraba matam asida ngasi Imphal East District ki manung chana leiba tongan ba mafam tarada nongmada changdraba yadraba chana thangnanaba polam sing mafam sing aduda chatuna mateng pangkhre COVID-19 Relief Committee Ward Number 6 Imphal Municipal Corporation na ngarang Kangsup Siru dagi pirakpa chananaba polam sing adu Imphal City manungda front line da thabak tawriba police personnel singda yanthokre